MAMI TV ki pungza taramatho ki pawging biri bak khwai punamapu James ngase pomna taramna uksabgalo nana ikoknona kurumjari ngasi pongkiba pause singdagi khomjinjaba pawdam lobirasi haukiba pungkon maria sida thokiba thodo wathok sing ahanbada ponapam pause dagi lokhatjari मोरेद कुकी लालौब सिंगना चथरकप लंदादा स्टेट फोर्स की पर्सनल अनि सिरे खरना अशोक अपन नंगले मोरे की थौदोकता पेनद्रब मियामना मफम कयादा खोंजंग जंगसिनख्रे म्यांमार की लालौब सिंग यावरगा स्टेट फोर्स ता अटैक तौरकले मोरे की थौदोक येंगलगा MSA न हेलीकॉप्टर अमा थारकरे मोरे की SDPO आनंद कुमार हाटपदा सेनाबनी हाइबा फिलिप कोंगसाई अमसोंग हेमकोलाल माते अनि फाक्रब मतुंग कुकी लालौबसिंगना अफब मकलगी खुलाई कया सिजिन्नदुना माइकई कयादगी बॉर्डर टाउन असिदा लैरिबा स्टेट फोर्स सिंगी मथक्ता चथरक्खिबा अकनबा लंदा अमदा सिक्योरिटी पर्सनल अनि लैखिद्रे पर्सनल खरना अशोक अपन नंगले कुकी लालौबसिंगना नुमिदांगदसु चप मानबा लंदा चथरक्रे हाइरी लैखिद्रबा स्टेट फोर्स की पर्सनल सिंग अदुदी राइफलमैन वांगखेम सोमोजित एलाइफ अबुंग सही कुंथ्रागनी थोय अपोकपगी मिंग लैखिद्रबा साउतोन मालोम तुलिहल अमसुंग हविलदार तखेलंबम साइलेसोर सही निफू अपोकपगी मिंग लैखिद्रबा बाबू लमसांग अखामनी पाव असिना पोंगनफमगी अहानबा लेबाइदा हेडलाइन अमदी सब हेडलाइन ओइना फोंगली सिक्योरिटी एडवाइजर कुलदीप सिंह मसा सममनरी मियामदसु सममनहली महेश्वर हौजिक स्टेट असिदा थोकलिबा इरांग असिगा मरी लैनना यूनिफाइड कमांड पारिबा सिक्योरिटी एडवाइजर कुलदीप मसामक सममनरी अदुगा महाकना फोंदोकिबा वाफम सिंगनसु मियामदा अमुक हेना सममनहले हाइना ngasi mahak unaruba mahesor thaunauzomna phongdokre ngasi moreda kuki singna afaba makalgi kulai sing sijanaduna state police commando singda attack torokpada commando ni laikidaba kayamana asok apan yawkiba adugi matangda mahesor thaunauzomna security advisor ama oina kari tauribage haibagi matangda kuldip singhaga ngasi numidang unaduna wari sanaki paw asina ponafamgi anisuba headline oina phongli लैंगांगना ऑर्डर पिरक्तब थीदना थबक तौबियु कोकोमी स्टेट फोर्स के ऑफिसर्स सिंगना लैंगांगना ऑर्डर पिरक्तब थीदना सब साब थबक तौबियु मदुगिदमक कोकोमी अमदी मियामना स्टेट फोर्स सिंगिदमक फैगाक फैना लेपकनी हाइना कोकोमी की कोऑर्डिनेटर जितेंद्र निगोम्बमना फोंदोक्रे तांकुल फुरुपता ओनसिल्लगा किहल्लकपा थवोंग असि अरानबा खोंथांग अमनी असांग कसा लमदम बसिदा कुंदारिबा कांगलो फुरुप कुदिंगमक नुंगसी सानाना लेमिन्ननबा होनरुबबु मैतेगी मिसंग संगबनी हाइबा मराल सिरक्तुना अमसुंग तांकुल फुरुपता ओनसिल्लक्तुना किहल्लकपा असिदी अरानबा खोंथांग ओइकनी हाइना असांग कसाना फोंदोक्रे पाव सिंग असिना पौनफोंगी मरुओइबा पाव ओइना फोंगली makha satharak poina hwelan paw pause dagi lokhatjari मोरे मिहातपुंग ओइरे कुकी मिलिटेंट सिंगी अटैक द कमांडो पर्सन अनि लेखिद्रे मंगा सोकले लैखिद्रबा सिक्योरिटी फोर्सना सिंगी हक्सांग द कन्ननबा लैरिब्रा पावसिना ngasi hwelam paw ge hanba paw oiduna headline tawduna phongli amadi helicopter pibi naba home minister da hijakhre pirakle hunbagi wanati state lengana kumai hinglibra ibobi haiba pawsina sub headline tawduna hwelam paw ge hanba lamai da phongli me ahum dagi kuki lamen tu henba singna makhoi gi militant sing khakta natana mapal lengak tagi machinery singa fawda khusam naduna chathak liba tamthirba lan asidagi maru oiba lanpham ama oirakiba moreda october 13 ing sing aniga kunum doida SDPO Chingtham Anand Kumar Hatkriba matungda ngasi su kuki militant singna afaba makhalgi khusukulai sing sizinaduna state force ta kan ba attack chatharakpada commando personnel ani leikhidri aduga manga amana asopan nangkhre hari Manipur police ki damak lebli haiduna tampaki mafum kayada mairagi khongsa chatkhri ngasi moreda kuki laloba singna foreign machinery singa khusam naduna chatharakiba akan be attack ta police commando ani laikidaba amasung personnel mangana asopan nangkiba thokdoki mayukta ngasi numidang haunaruba tawduna tampaki district manga maki mafum ayamada dupi singna mairagi khongsa chatkibaga loinana manipur police ki damak mayamna lebli haina kholaw sing lawkhri thawbalda BSF ki personnel ahum misam mapan sokli Moreda ngasi kuki militant singna state force singda chatharkiba akan be attack pu yaning da phongdoladuna Thawbal district ki miyamna district asida lairiba state force sing moreda changadabani changdragana makoina seasonary ba nongmai sing pirakadabani haiduna SP ki office tamna thomjilakpa su laksinduna control tongna bu hona rubada nimfuni doi suba battalion BSF ki personnel ahum sokpadagi ras medicity da pukhalaktuna laikana kri Tawdok asida mipam mapan amasu asok apan nangbadagi Thawbal district hospital la pukhatuna laikana ki Tawdok asimak ahum soba IRB gi post amasung DC office ta juthoki hari BJP gi lengak semlibasi manipur thogaina bra fox haujuk manipur gi border ngak liba security force sing lokthok piraga state asigi UGC singda
Tha ahumgi matam piduna ngakhanbiro haibaga loinana BJP gi lengak semliba asi Manipur thugaina bra semlibra amasung imung manunggi sel tanaba leiribra haina Federation of Civil Society Organization Folks ki President Thoidingjam Mani hana phongdokri amadi India amasung Manipur lengak kadai da chatkrabage kokomi moreda thokliba thodoksin asida Manipur lengak na kari yengduna leiribage hangladuna state police na thabak lokhalakpada order phangba phangdabagi mathau tadi agamba thakta honabiu kokomi na sulebli hana phongdorakri wafam asi lamfelda laiba kokomi gi loisangda pangthokpa paugi mifam amada convener Jitendra Ningombana phongdokhibani haiba pausing asina ngasi hoi lampauge hambala maida maroiba pausing oina phongli Makha satharakpa oina sanalaibak pausedagi lokhatjari. Thaubalda SF ka sakhangdaba singa yamna chauna khuthoknabada 12 sokle kuki militant singna moreda mathau tawriba state force singda yamna chauna landa chatharakpadagi miyamgi khoirang khoisaunaba hengallagle masing yamlaba miyamna Thaubal maikaida thoknaraktuna district asida leiriba security force pumnamak moreda chatpikro chatloidaba oiragana khutlai piro haina thomjelakpadagi yamna chauna khuthoknare hairi Moreda kuki singna commando personnel ani hatkre mari sokle kuki singna tampake maitai khulkayada bom nongmai kapsenduna landarakre Moregi SDPO oiramba chingtham anan hatpada chenabani haiba Philip K Khongsai amasong mahaka khongbu aiminaba hemkholal mate pung nifunipan gi manungda thadorak tragadi kwaidagi sathiba chaitheng nangani haina kotu amasong ITLF na akanba warning tawrakraba tungda kuki militant singna moreda laiba state force singda akibagi masak phanglaba khulai sijinnaduna lan tarakle hairi Kumaigumna yengbiu commando gi tawfam thokpa tawgani Krishna Tombi Aikhoisu makhoiga chapchana thengnagani aikhoibu kanba lakpagi mathau tade commander ama oibagi tawfam thokpa mathau chapchana tawgani haina moreda kuki militant singalan thengnabada achauba thaudang lauriba special commando gi SP Krishna Tombina thamoi sokna lengak amadi miyamda phongdoragli bom kaptharakpada yum taranithoi maina chakre Moreda kuki singna ngasi commando leiriba mafamda bom kaptharakpadagi hendoktuna kuki gi yum singda tasinduna yum taranithoi maina tumna chakre hairi Makha tarakpa oina Shanghai Express pausedagi lokhatjari. Moreda akanba maongda landarakpada ani lekhidrei ahum sokre akanba thabaksing lokhatnaba khanakre Moreda laiba state force singi mathakta ngase nongalamdaidagi hauna Myanmardagi chongsilakpa sing yauna kuki militants singna landa sizinaba makhagi khulai sing sizinaduna landarakpadagi numidang waram fauba akanba maongda kapnabaga loinana special commando personnel ani lekhidrei ahumna asok apan nangkre Khwairamban Thaubal amadi mafam kayada miyamna yamna pendana irang haurakhi Afaba makhagi khulai paiba kuki singna ngase moreda laiba state force singda yamdrabada IRB habildar ama yauna personal ani sikhiba ahumna sokhibagi pau adudagi ngase Khwairamban Kaithal Malom Kwa Kaithal amasung Thaubal district ke mafam kayada nupi sing amadi miyamna irang haurakhi Akanba thabak lokhatnaba congress na government da taksin khre Kautruk yauna Manipur maikai kayada mai hauna chaklakpada natana Moreda laiba Manipur laingaki special commando safe oiraktabadagi ngasi numidang Manipur Congress Committee MPCC gi team amana governor unaduna darkar oiba thabaksing lokhatpinaba taksinkhre security advisor gi mahud atopa ohalu kokomi Manipur ki security advisor oriba amadi unified command gi su chairman oriba Kuldip na state ki lairiba tanja asida karimata tawba ngamdana mafam khudingmakta security arrangement loina kintharabana moral ground da fam thadoknaba kokomi na demand tarakli pausing asina ngasige Shanghai Express ke maru oiba pausing oina phongli Ngasigi oina di MAMI TV gi pungza taramotogi khomjinjaba pau yengbiri bakhwai panamakbu amuka hana kongnona khurumjari.